ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯟ ꯑꯃꯗ ꯌꯥꯝꯅ ꯄꯪꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯈꯟꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯜꯂꯨ ꯀꯩꯗꯧꯕꯒꯦ? ꯄꯪꯅ ꯄꯪꯉꯤꯕ, ꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯁꯨ ꯑꯗꯨꯃꯛ ꯏꯜꯂꯤ, ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯅꯪꯕꯨ?" "ꯑꯩꯗꯤ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯇꯣꯏꯅꯤ ꯀꯩꯅꯣ ꯏꯃꯥ, ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯁꯨ ꯃꯃꯥꯡꯂꯣꯝꯗ ꯍꯥꯟꯅ ꯑꯗꯨꯝ ꯊꯣꯛꯏꯗꯨꯗꯤ꯫ ꯑꯗꯣ ꯏꯃꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯄꯪꯅ ꯄꯪꯉꯤꯕ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯅꯨ, ꯃꯗꯣ ꯑꯩꯅ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ." "ꯑꯄꯪꯕ ꯃꯤꯗ ꯄꯪꯉꯤ ꯍꯥꯏꯕꯁꯤꯁꯨ ꯁꯥꯎꯕꯖꯥꯠꯅꯤꯀꯣ꯫ ꯍꯥꯏ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯅꯪ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯔꯣꯏꯀꯣ." "ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ, ꯃꯤ ꯑꯩꯗꯤ ꯈꯨꯔꯥ ꯏꯕꯣꯍꯜꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤꯅ ꯅꯍꯥꯟꯅ ꯍꯥꯏꯅꯕ ꯂꯣꯏꯔꯕꯅꯤ." "ꯅꯪꯅ ꯍꯥꯏꯅꯕ ꯂꯣꯏꯔꯕꯁꯨ ꯏꯃꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ꯫ ꯏꯅꯥꯎꯕ, ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯒꯅꯨ, ꯑꯩꯅ ꯆꯠꯀꯅꯨ ꯍꯥꯏꯔꯗꯤ ꯆꯠꯀꯅꯨꯀꯣ." ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯩꯗꯤ ꯏꯅꯥꯎꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯂꯩꯃꯥꯏꯗ ꯉꯦꯛ ꯐꯝꯊꯔꯒ ꯃꯈꯣꯡꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯅꯩꯗꯨꯅ ꯀꯞꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯏꯆꯥꯅ ꯑꯗꯨ ꯆꯠꯅꯤꯡꯉꯗꯨꯗꯤ ꯆꯠꯂꯨꯔꯣ. ꯑꯗꯣ ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕꯅꯤꯀꯣ. ꯃꯊꯪꯗ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ. ꯏꯃꯥꯗ ꯇꯥꯛꯂꯝꯗꯅ ꯃꯤꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯨ ꯌꯥꯔꯣꯏꯀꯣ." ꯏꯅꯥꯎꯕ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯍꯔꯥꯎꯅ, "ꯍꯣꯏ, ꯍꯥꯏꯔꯛꯑꯔꯣꯏ." "ꯅꯪꯒꯤ ꯍꯥꯏꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯒ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯝꯕꯗꯣ ꯇꯧꯒꯅꯨꯀꯣ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯇꯧꯔꯔꯣꯏꯕ." "ꯃꯨꯊꯤꯁꯨ ꯌꯥꯎꯗꯣꯏ ꯅꯠꯇ꯭ꯔꯣ?" "ꯌꯥꯎꯅꯤ ꯍꯥꯏꯈꯤꯒꯨꯝ ꯇꯧꯈꯤꯕꯅꯤ." "ꯅꯁꯥꯅ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯗꯨꯗꯤ. ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯕꯨ ꯌꯦꯡꯊꯤꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯅꯤꯀꯣ." "ꯑꯩ ꯈꯪꯉꯤꯕ ꯏꯃꯥ, ꯑꯗꯣ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯑꯔꯥꯟꯕ ꯋꯥꯈꯟꯇꯁꯨ ꯈꯟꯒꯅꯨ, ꯐꯠꯇꯦꯕ." "ꯍꯣꯏ, ꯏꯆꯥ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯑꯃ ꯐꯪꯖꯕꯁꯦ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦꯗꯣ ꯏꯃꯥꯗꯤ. ꯃꯤꯒꯤꯇ ꯍꯦꯛ ꯈꯟꯕꯤꯔꯗꯅ ꯃꯁꯤꯗꯤꯕ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯁꯟ ꯒꯥꯔꯤ ꯑꯃ ꯅꯦꯛꯇꯨꯅ ꯃꯈꯣꯏꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯏꯅꯥꯎꯕꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ "ꯑꯁ, ꯑꯩꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯇꯧꯔꯦꯀꯣ, ꯌꯥꯝ ꯍꯔꯥꯎꯏꯗ ꯏꯁꯥꯁꯦ ꯉꯁꯤꯗꯤ ꯑꯩꯗꯤ." "ꯏꯅꯥꯎꯕ, ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯣ? ꯅꯪ ꯈꯨꯔꯥ ꯇꯨꯝꯍꯩ ꯉꯥꯏꯗꯨꯅ ꯂꯩꯔꯦꯅꯦ." "ꯂꯣꯏꯔꯦ ꯏꯃꯥ, ꯊꯣꯛꯂꯛꯑꯒꯦ." "ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ." ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯛꯏ ꯏꯅꯥꯎꯕ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅ, "ꯍꯣꯏ, ꯅꯤꯡꯊꯤꯖꯅ ꯆꯠꯂꯣꯀꯣ. ꯑꯥꯗ ꯅꯪ ꯈꯨꯔꯥ ꯇꯨꯝꯍꯣꯏꯅꯅꯦ ꯍꯥꯏꯕ ꯏꯜꯂꯨ. ꯅꯪꯅ ꯑꯄꯥꯝꯕ ꯅꯤꯡꯉꯛꯄ ꯇꯧꯕꯗꯣ ꯇꯧꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ." "ꯍꯣꯏꯕ, ꯇꯧꯔꯣꯏꯕ. ꯑꯩꯕꯨ ꯌꯥꯝ ꯄꯪꯕꯩ ꯃꯑꯣꯡꯗ ꯑꯗꯨꯝ ꯉꯥꯡꯉꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ, ꯌꯥꯝ ꯍꯩꯅꯗꯦ." "ꯍꯣꯏ, ꯏꯆꯥ ꯄꯪꯗꯦ, ꯌꯥꯝꯅ ꯁꯤꯡꯉꯤ ꯏꯆꯥꯗꯤ. ꯎꯗꯦ ꯇꯥꯕ ꯃꯨꯛꯁꯤꯡꯕꯅꯤ, ꯏꯃꯥꯗꯤ ꯀꯥꯎꯔꯦꯗꯅ. ꯏꯃꯥ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ." "ꯍꯣꯏ." ꯏꯅꯥꯎꯕꯤꯒ ꯆꯠꯃꯤꯟꯅꯒꯗꯕ ꯂꯩꯀꯥꯏꯒꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯗ ꯏꯅꯥꯎꯕꯒꯤ ꯃꯃꯥ ꯑꯍꯟꯕꯤꯅ ꯃꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯖꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯏꯅꯥꯎꯕꯨ ꯐꯖꯅ ꯁꯦꯟꯅꯔꯒꯦ ꯍꯥꯏꯔꯝꯂꯒ ꯂꯪꯐꯩꯒꯤꯗꯃꯛꯇ ꯁꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯏꯅꯥꯎꯕ ꯄꯪꯕꯇ ꯅꯠꯇꯅ ꯉꯥꯏꯍꯥꯛꯀꯤ ꯃꯥꯅ ꯅꯤꯡꯉꯛꯄ ꯑꯗꯨ ꯑꯗꯨꯝ ꯇꯧꯏ꯫ ꯑꯐꯕ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕꯕꯨ ꯑꯣꯏꯔꯕꯁꯨ ꯃꯤꯅ ꯍꯥꯏꯕ ꯇꯥꯗꯦ꯫ ꯃꯁꯤꯗꯅꯤ ꯃꯃꯥ ꯑꯍꯟꯕꯤꯅ ꯍꯦꯛ ꯋꯥꯖꯔꯤꯕꯒꯤ ꯃꯔꯝꯁꯨ꯫ ꯅꯣꯡꯃ ꯄꯨꯔꯥ ꯆꯪꯅ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏꯅ ꯁꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ꯫ ꯃꯐꯝꯗꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯁꯟ ꯒꯥꯔꯤꯗꯒꯤ ꯂꯧꯊꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯕꯨꯛ ꯈꯔ ꯐꯠꯇꯕ, ꯈꯔꯁꯨ ꯇꯟꯕ ꯃꯨꯊꯤ ꯀꯧꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯗꯤ ꯏꯅꯥꯎꯕꯅ ꯄꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯏꯅꯥꯎꯕꯗ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ꯫ "ꯍꯥꯏ ꯃꯨꯊꯤ, ꯑꯗꯥꯏꯗ ꯑꯍꯜ ꯁꯥꯗꯅ ꯂꯦꯞꯇꯅ ꯂꯩꯔꯅꯨꯅꯦ, ꯃꯌꯥꯝ ꯇꯧꯔꯤꯁꯤ ꯅꯪꯁꯨ ꯌꯥꯎꯁꯤꯜꯂꯛꯎꯅꯦ." "ꯈꯨꯔꯥꯇꯣꯟ, ꯑꯩꯁꯨ ꯌꯥꯎꯏꯗ, ꯅꯣꯏꯅ ꯎꯗ ꯇꯧꯔꯤꯅꯤ." "ꯍꯣꯏꯅꯦ, ꯌꯥꯎꯔꯝꯃꯅꯤ ꯈꯪꯉꯤꯅꯦ. ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤ ꯆꯥꯒꯗꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯣ." ꯃꯨꯊꯤ ꯑꯗꯨꯝꯅ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯇꯧꯔꯤꯗꯨꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯎꯒꯟꯈ꯭ꯔꯄꯣꯠꯅꯤ, ꯃꯁꯤꯒꯤ ꯑꯍꯟꯁꯤꯅ ꯂꯥꯏ ꯃꯃꯤꯠ ꯄꯥꯟꯕ꯭ꯔꯥ ꯈꯪꯗꯦ. ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯃꯥꯅ ꯎꯔꯤꯁꯦ. ꯃꯥꯁꯨ ꯑꯩꯗꯧꯅ ꯂꯦꯞꯇꯅ ꯂꯩꯕꯩ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯥꯛꯁꯤꯜꯂꯛꯀꯦ ꯇꯧꯔꯤ." "ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯃꯨꯊꯤ, ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯤ? ꯃꯌꯥꯝꯅ ꯑꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯤꯁꯤꯁꯨ ꯇꯥꯗꯦ. ꯅꯪꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗꯨꯁꯨ ꯑꯣꯟꯅꯔꯦ." "ꯍꯩꯃ, ꯍꯣꯏꯅꯦ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯅꯣꯏ ꯃꯌꯥꯝꯅ ꯉꯥꯡꯁꯤꯜꯂꯛꯄꯁꯤꯗ ꯋꯥꯈꯜ ꯑꯃ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ."
ꯍꯦ ꯂꯩꯇꯥꯎ ꯃꯨꯊꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄꯁꯤꯡ ꯍꯣꯟꯖꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥ ꯑꯃꯇ ꯋꯥ ꯉꯥꯡꯕ ꯇꯥꯈꯤꯗꯦꯗ ꯃꯨꯊꯤ ꯃꯥꯅ ꯂꯥꯜꯂꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯈꯨꯟꯗꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯈꯨꯟ ꯑꯗꯨꯒꯤ ꯃꯇꯥꯔꯣꯏ ꯑꯃꯒꯤꯗ ꯄꯨꯟꯗꯨꯅ ꯁꯤꯡꯖꯨ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯂꯩꯔꯤ ꯇꯝꯐꯥꯁꯅꯥ ꯏꯃꯨꯡꯗꯒꯤ ꯀꯣꯝꯄꯥꯛꯇꯨ ꯄꯨꯔꯛꯂꯒ ꯍꯥꯏꯔꯤ ꯏꯇꯥꯁꯥ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕ ꯇꯥꯔꯕꯗꯤ ꯈꯣꯟꯊꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤꯀꯣ ꯑꯗꯨꯅ ꯈꯔ ꯇꯞꯅ ꯉꯥꯡꯅꯧ ꯍꯣꯏꯅꯦꯍꯦ ꯑꯩꯈꯣꯏꯗꯤ ꯀꯥꯎꯕ ꯀꯥꯎꯊꯣꯛꯂꯨꯔꯦ ꯅꯣꯏ ꯄꯥꯕ ꯂꯩ ꯍꯥꯏꯕꯒ ꯀꯥꯎꯅꯤ ꯅꯈꯣꯏꯗꯤ ꯍꯣꯔꯦꯟ ꯈꯣꯟꯊꯤ ꯑꯍꯥꯎꯕ ꯆꯥꯍꯧꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤꯀꯣ ꯏꯇꯥꯁꯥ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯄꯨꯂꯞ ꯅꯣꯛꯏ ꯇꯝꯐꯥꯁꯅꯥꯒꯤ ꯋꯥꯗꯨꯗ ꯁꯤꯡꯖꯨ ꯆꯥꯅꯕ ꯀꯣꯕꯤꯗꯣ ꯀꯣꯝꯄꯥꯛ ꯑꯆꯧꯕ ꯑꯃꯗ ꯃꯇꯥꯔꯣꯏ ꯑꯃꯅ ꯁꯣꯏꯅ ꯍꯥꯏꯔꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯛꯄꯁꯦ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯕ ꯐꯪꯗꯦꯀꯣ ꯃꯇꯥꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯁꯛ ꯍꯥꯏꯔꯦ ꯊꯤꯕ ꯅꯠꯇꯦ ꯀꯔꯤꯗꯅꯣ ꯑꯩꯈꯣꯏꯅ ꯋꯥꯠꯂꯤꯁꯤꯕꯣ ꯇꯝꯐꯥꯁꯅꯥ ꯑꯋꯥꯊꯕꯤꯗꯨ ꯃꯀꯨ ꯈꯣꯛꯅ ꯃꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯣ ꯑꯩꯈꯣꯏꯗ ꯋꯥꯠꯂꯤꯁꯦ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯀꯗꯕ ꯔꯥꯁꯤ ꯑꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯅꯅꯤ ꯏꯇꯥꯁꯥ ꯏꯇꯥ ꯇꯝꯐꯥꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯤꯅ ꯑꯆꯨꯝꯕ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯅꯨꯄꯥꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯏꯇꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗ ꯑꯔꯥꯞꯄꯗꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯍꯧꯏ ꯃꯗꯨꯗꯒꯤ ꯈꯜꯂꯁꯤ ꯏꯇꯥ ꯑꯃꯨꯕꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯃꯗꯨꯗꯤ ꯑꯩꯅ ꯂꯥꯛꯄꯒ ꯃꯈꯣꯏꯅ ꯈꯨꯟꯁꯤꯗ ꯊꯨꯡꯂꯔꯕꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ ꯃꯗꯨꯗ ꯑꯩꯁꯨ ꯎꯍꯧꯕꯅꯤꯗ ꯏꯇꯥ ꯅꯤꯡꯒꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯃꯔꯤꯕꯨ ꯂꯥꯏꯕꯛ ꯆꯥꯡꯌꯦꯡꯍꯧꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯂꯥꯏꯕꯛ ꯆꯥꯡꯌꯦꯡꯕ ꯑꯗꯨꯗ ꯌꯥꯎꯖꯔꯣꯏꯀꯣ ꯏꯇꯥꯁꯤꯡ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯆꯤꯡ ꯑꯃ ꯇꯧꯏ ꯋꯥ ꯅꯣꯛꯏ ꯂꯩꯁꯥꯕꯤ ꯃꯔꯤꯗꯣ ꯁꯤꯡꯖꯨ ꯃꯆꯟꯗꯣ ꯁꯦꯝꯅ ꯉꯁꯤ ꯑꯍꯥꯟꯕ ꯈꯨꯟ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯑꯣꯏꯅ ꯃꯨꯊꯤ ꯑꯃꯗꯤ ꯏꯅꯥꯎꯕꯅ ꯆꯥꯛ ꯊꯣꯡꯕ ꯇꯥꯔꯝꯃꯤ ꯆꯥꯛꯁꯪ ꯑꯣꯏꯅꯕ ꯁꯦꯝꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯂꯛꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝꯕ ꯁꯥꯕ ꯍꯧꯏ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯕ ꯃꯨꯊꯤꯗꯤ ꯏꯅꯥꯎꯕꯗ ꯊꯕꯛ ꯑꯌꯥꯝꯕ ꯃꯥꯅ ꯇꯧꯁꯤꯟꯅꯗꯨꯅ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯏꯅꯥꯎꯕ ꯃꯊꯟꯇ ꯃꯈꯣꯏ ꯇꯔꯥꯒꯤ ꯆꯥꯛ ꯊꯣꯡꯕꯗꯨ ꯋꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯨꯊꯤꯗ ꯏꯇꯥꯎ ꯃꯨꯊꯤ ꯅꯪꯁꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯤꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯎ ꯑꯩꯁꯨ ꯋꯥꯔꯦ ꯏꯊꯟꯇ ꯁꯨꯝ ꯇꯧꯕꯗ ꯀꯔꯤꯅꯣ ꯏꯇꯥꯎ ꯏꯅꯥꯎꯕ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯈꯨꯠꯁꯦ ꯁꯣꯛꯂꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯈꯨꯠ ꯑꯁꯣꯛꯄ ꯑꯁꯤꯅ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣ ꯑꯣ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ ꯍꯣꯏ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯣ ꯏꯇꯥꯎ ꯅꯪ ꯑꯗꯨꯝ ꯄꯣꯊꯥꯔꯣ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯍꯣꯠꯅꯔꯒꯦ ꯊꯕꯛꯁꯤꯡꯁꯦ ꯃꯨꯊꯤ ꯂꯩꯊꯣꯛꯇꯨꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯏ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯏꯅꯥꯎꯕꯁꯦ ꯑꯩꯅ ꯈꯗ꯭ꯔꯛ ꯇꯧꯁꯤꯟꯅꯔꯒ ꯊꯕꯛ ꯌꯥꯎꯗꯕꯁꯦ ꯃꯥꯅ ꯊꯥꯖꯔꯤ ꯃꯥꯒꯤꯅꯤ ꯑꯗꯨꯅꯤ ꯑꯄꯪꯕ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯋꯥꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯃꯆꯤ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯥꯎꯕ ꯃꯩꯈꯨ ꯃꯔꯛ ꯑꯗꯨꯗ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯊꯤꯗꯨꯅ ꯃꯌꯥꯝ ꯆꯥꯊꯣꯛꯅꯔꯦ ꯏꯅꯥꯎꯕꯗꯤ ꯋꯥꯕꯅ ꯃꯁꯥꯗꯨ ꯂꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯃꯌꯥꯝꯗꯨ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ ꯈꯨꯟ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯈꯔꯗꯨ ꯏꯅꯥꯎꯕ ꯍꯣꯏꯅ ꯈꯣꯂꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯅꯥꯀꯜ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯅꯥꯎꯕꯗꯤ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ ꯇꯝꯐꯥꯁꯅꯥ ꯏꯅꯥꯎꯕꯅ ꯇꯧꯔꯤꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯡꯊꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯗ ꯂꯣꯟꯅ ꯌꯦꯡꯉꯛꯏꯁꯦ ꯎꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯏꯇꯥꯁꯥ ꯅꯈꯣꯏꯕꯣ ꯏꯇꯥ ꯑꯩꯁꯨ ꯎꯏꯌꯦ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕ ꯇꯟꯗꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯏꯇꯥ ꯅꯈꯣꯏ ꯃꯌꯥꯝꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯔꯛꯁꯤꯗ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥ ꯑꯃꯒ ꯌꯥꯎꯔꯕ ꯖꯥꯠꯂꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ ꯏꯇꯥ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃ ꯌꯥꯎꯕꯗꯨꯅꯕꯨ ꯑꯩꯈꯣꯏꯗ ꯂꯣꯟꯅ ꯌꯦꯡꯂꯤꯕꯅꯤ ꯂꯩꯁꯥꯕꯤ ꯃꯔꯤꯗꯨ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯁꯤꯡ ꯄꯨꯟꯗꯨ ꯁꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯨꯊꯤ ꯏꯅꯥꯎꯕꯅ ꯇꯧꯔꯤꯗꯨ ꯎꯔꯗꯨꯅ ꯏꯅꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯗꯨꯕꯣ ꯀꯗꯥꯏꯗꯒꯤ ꯂꯩꯁꯥꯕꯤꯅꯣꯗ ꯏꯇꯥꯎ ꯏꯅꯥꯎꯕ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯑꯄꯪꯁꯦ ꯅꯨꯄꯤꯒꯁꯨ ꯑꯄꯥꯝꯕ ꯄꯣꯛꯂꯤꯕ ꯃꯥꯜꯂꯤꯅꯦ ꯍꯦ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯃꯨꯜꯂꯒ ꯂꯧꯒꯦ ꯈꯪꯉꯤꯗꯅ ꯑꯄꯪꯕ ꯅꯪꯗꯤ ꯄꯪꯅ ꯑꯗꯨꯝ ꯂꯩꯌꯣ ꯏꯕꯣꯍꯜ ꯉꯁꯥꯏꯗꯒꯤ ꯃꯨꯊꯤꯅ ꯊꯕꯛ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯆꯩꯔꯛꯏ ꯍꯥꯏ ꯃꯨꯊꯤ ꯊꯕꯛꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯈꯔ ꯇꯧꯁꯤꯜꯂꯨꯅꯦ ꯊꯥꯔꯦꯛ ꯅꯨꯄꯥꯅ ꯇꯧꯒꯨꯝ ꯇꯧꯔꯤꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯋꯥꯏꯀꯣ ꯑꯩꯅ
ꯊꯕꯛ ꯁꯨꯕꯗ ꯇꯜꯂꯗꯤ ꯀꯔꯤꯒꯤ ꯂꯪꯐꯩ ꯆꯠꯄꯗ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯛꯂꯤꯅꯣ? ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ ꯃꯨꯊꯤ. ꯑꯁ ꯃꯁꯤꯒꯤ ꯑꯍꯟꯁꯤꯁꯨ ꯎꯒꯟꯈ꯭ꯔꯦ. ꯑꯇꯩꯅ ꯇꯧꯕꯗꯤ ꯍꯦꯛ ꯎꯗꯦ, ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯍꯦꯛꯇ ꯎꯔꯝꯃꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕ ꯌꯥꯎꯈꯤꯔꯝꯃꯤ. ꯏꯅꯥꯎꯕꯗꯤ ꯌꯥꯝꯅ ꯄꯪꯉꯤ. ꯃꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯄꯪꯕ ꯈꯨꯄꯪꯗꯒꯤ ꯃꯥꯅ ꯄꯪꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯪꯉꯤ. ꯃꯤ ꯑꯃꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯝ ꯊꯥꯖꯒꯜꯂꯤ. ꯑꯃꯗꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯅ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯐꯕ ꯃꯤ ꯑꯣꯏꯅ ꯂꯣꯏꯅ ꯂꯧꯔꯝꯃꯤ. ꯑꯗꯨꯅ ꯃꯨꯊꯤꯕꯨꯁꯨ ꯃꯥꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯟꯖꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯨꯊꯤꯅ ꯏꯅꯥꯎꯕꯒꯤꯗꯃꯛ ꯅꯨꯄꯤ ꯍꯥꯏꯅꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯗꯨꯝ ꯁꯨꯍꯜꯂꯝꯃꯤ. ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕꯗꯣ ꯏꯅꯥꯎꯕꯗ ꯇꯧꯍꯜꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ. ꯉꯁꯤꯗꯤ ꯈꯣꯂꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯁꯨꯔꯝꯗꯦ. ꯉꯁꯤ ꯑꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯟ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯄꯨꯝꯕ ꯃꯥꯒꯤ ꯑꯔꯩꯕ ꯁꯦꯠ ꯆꯥꯗꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯅꯕꯒꯤꯗꯃꯛ ꯈꯨꯟ ꯂꯝꯄꯥꯛ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯨꯊꯤ ꯏꯅꯥꯎꯕꯗ ꯈꯗ꯭ꯔꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ. ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯪꯅ ꯈꯣꯏꯗꯥꯖꯔꯤꯕꯤ ꯅꯨꯖꯥꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯃꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯂꯤꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯁꯤꯀꯣ. ꯏꯇꯥꯎ ꯃꯨꯊꯤ, ꯑꯩ ꯃꯗꯨ ꯉꯝꯗꯧ ꯃꯥꯟꯗꯦꯗ. ꯑꯦ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯇꯥꯎ? ꯇꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯣꯗꯅ. ꯏꯇꯥꯎ, ꯊꯤꯅ ꯆꯩꯔꯛꯂꯗꯤ ꯑꯩ ꯏꯀꯥꯏꯖꯩ, ꯑꯗꯨꯅ ꯍꯥꯏꯔꯔꯣꯏꯒꯦ. ꯍꯦꯔꯥ, ꯅꯨꯄꯥ ꯃꯥꯟꯗꯕ ꯏꯇꯥꯎ ꯅꯪꯁꯨ. ꯅꯇꯥꯎ ꯑꯩ ꯂꯩꯔꯤ, ꯀꯔꯤꯁꯨ ꯋꯥꯒꯅꯨ. ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ, ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ? ꯍꯣꯏ, ꯌꯥꯕꯨꯗꯤ ꯌꯥꯔꯦ. ꯑꯗꯨꯗ ꯌꯥꯔꯦꯁꯦ, ꯏꯇꯥꯎꯒꯤ ꯅꯨꯄꯥ ꯃꯥꯟꯗꯕ ꯅꯇꯧꯗꯣ ꯎꯠꯊꯣꯛꯔꯛꯀꯅꯨ. ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ. ꯍꯣꯏ ꯏꯇꯥꯎ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯐꯖꯔꯕ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯃ ꯇꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯆꯥꯛ ꯆꯥꯅꯕ ꯑꯃꯨꯛ ꯁꯦꯝꯕ ꯁꯥꯕ ꯍꯧꯅꯔꯛꯏ. ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯌꯨꯝꯗ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯂꯨꯔꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯨꯊꯤꯅ ꯇꯝꯐꯥꯁꯅꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯌꯥꯏ ꯊꯪꯕꯤ ꯏꯆꯟ, ꯅꯕꯨꯡ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯈꯣꯕ. ꯃꯇꯥꯔꯣꯏ ꯑꯍꯨꯝꯗꯨꯅ ꯇꯝꯐꯥꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯇꯥ, ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯌꯦꯡꯍꯧꯔꯣ. ꯅꯨꯄꯥꯁꯦ ꯅꯥꯟꯊꯣꯛꯍꯟꯈꯤꯅꯨꯀꯣ. ꯏꯇꯥ, ꯅꯣꯏꯁꯤꯗꯤ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯋꯥ ꯍꯥꯏꯅꯤꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯃꯥꯟꯕ ꯑꯃ ꯑꯣꯏꯔꯝꯃꯅꯤ. ꯅꯪ ꯆꯪꯂꯒ ꯍꯪꯂꯨꯔꯣ ꯏꯇꯥ. ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯁꯤꯗ ꯉꯥꯏꯔꯝꯂꯒꯦ. ꯍꯣꯏ ꯏꯇꯥ. ꯇꯝꯐꯥꯁꯅꯥ ꯃꯨꯊꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ. ꯏꯕꯨꯡ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯆꯟꯕꯨ ꯀꯧꯕꯤꯕꯕꯣ? ꯃꯨꯊꯤꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ, ꯏꯆꯟ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ. ꯅꯕꯨꯡꯅ ꯏꯆꯟꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ. ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯑꯃ ꯄꯪꯇꯛꯀ ꯇꯧꯕ ꯃꯥꯟꯕ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯂꯤꯕꯣꯏ ꯈꯜꯂꯒ ꯃꯁꯤꯒꯤ ꯃꯨꯔꯪ ꯂꯪꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄ ꯑꯣꯏꯔꯝꯂꯕ? ꯀꯩꯗꯧꯔꯦ ꯏꯆꯟ, ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯏꯕꯨꯡ, ꯅꯆꯟ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯪꯖꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯍꯥꯏꯖꯔꯛꯂꯒꯦ ꯏꯕꯨꯡꯗ ꯅꯆꯟꯅ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯁꯅꯥ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯑꯦ, ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯁꯤꯕꯨ? ꯃꯥꯒꯤꯁꯤꯕꯨ ꯏꯇꯥꯎ ꯏꯅꯥꯎꯕꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯂꯤꯕ ꯖꯥꯠꯂꯥ? ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯃꯨꯛꯁꯨ ꯃꯤ ꯆꯥꯟꯅꯕꯅꯤ. ꯍꯥꯏ ꯃꯨꯊꯤ ꯍꯥꯏꯕ ꯄꯥꯡꯗꯕ, ꯊꯧꯅꯥ ꯂꯩꯕꯅꯤ ꯅꯪꯕꯣ. ꯅꯠꯇ꯭ꯔꯗꯤ ꯅꯇꯨ ꯊꯥꯗꯣꯏꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯇꯥꯔꯦ. ꯑꯁꯨꯝꯅ ꯃꯊꯟꯇ ꯆꯩꯔꯗꯨꯅ ꯇꯨꯃꯤꯟꯅ ꯍꯜꯂꯛꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯂꯥ ꯑꯗꯨꯗ. ꯀꯩꯅꯣ ꯏꯇꯥꯎ ꯃꯨꯊꯤꯅ ꯑꯩ ꯂꯩꯔꯤꯒꯁꯤ ꯎꯔꯝꯗꯕꯤ ꯆꯠꯈ꯭ꯔꯤꯁꯤꯅ? ꯅꯠꯇꯦ, ꯃꯥꯒꯤꯁꯤꯕꯨ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯤꯅ ꯆꯩꯔꯛꯂꯖꯥꯠꯂꯣ? ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯁꯨ ꯃꯨꯊꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ. ꯏꯇꯥꯎ, ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯏꯇꯥꯎ, ꯍꯌꯦꯡꯗꯣ ꯃꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯝꯕꯅꯤ. ꯑꯁ, ꯑꯗꯨꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤꯍꯦ ꯑꯩꯗꯤ. ꯏꯇꯥꯎ, ꯏꯇꯥꯎꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯏꯇꯥꯎꯕꯨ ꯑꯩꯅ ꯍꯤꯡꯂꯤ ꯃꯈꯩ ꯀꯥꯎꯕ ꯂꯩꯔꯣꯏ. ꯃꯨꯊꯤ ꯃꯥꯅ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡꯗꯤ ꯏꯅꯥꯎꯕ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ. ꯃꯥꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯃꯨꯊꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯅꯤ ꯈꯜꯂꯝꯃꯤ. ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯏꯅꯥꯎꯕ ꯃꯥꯗꯤ. ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯂꯥꯛꯂꯕꯗ ꯏꯄꯪ ꯄꯪꯕ ꯃꯈꯩ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ. ꯏꯆꯟ, ꯉꯔꯥꯡ ꯏꯇꯥꯎ ꯃꯨꯊꯤꯅ ꯍꯥꯏꯕꯗꯣ ꯏꯆꯟꯒꯤ ꯄꯨꯛꯅꯤꯡꯅ ꯇꯁꯦꯡꯅꯃꯛꯀꯤ ꯌꯥꯅꯤꯡꯂꯕꯣ? ꯑꯩ ꯋꯥꯔꯦ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯕꯒꯤ ꯉꯥꯏꯕꯗ. ꯇꯝꯐꯥꯁꯅꯥ ꯉꯛꯅ, ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯉꯔꯥꯡꯅ ꯑꯃ ꯉꯁꯤꯅ ꯑꯃ ꯑꯩꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯨꯄꯥ ꯅꯈꯣꯏꯒꯤꯁꯦ? ꯅꯪꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯉꯔꯥꯡ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯅ ꯅꯍꯥꯛꯅ ꯑꯃꯨꯛ? ꯏꯅꯥꯎꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯅ ꯈꯟꯖꯔꯝꯕ ꯄꯨꯝꯕ ꯀꯥꯏꯔꯗꯨꯅ ꯏꯀꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ.
ꯇꯝꯐꯥꯁꯅꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯥꯔꯣꯏ ꯑꯃꯅ ꯏꯇꯥ ꯇꯝꯐꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥ ꯅꯪꯅ ꯊꯤꯅ ꯆꯩꯔꯨꯏꯗꯨ ꯀꯩꯒꯤꯅꯣ? ꯃꯤ ꯏꯀꯥꯏꯈꯤꯗꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯐꯔꯕꯅꯤ ꯃꯗꯨꯅ ꯍꯦꯟꯅ ꯃꯈꯣꯏꯗꯤ ꯈꯨꯟ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯂꯥꯏꯐꯗꯤꯕꯤ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯁꯨꯛ ꯊꯋꯥꯏ ꯎꯁꯤꯠꯇꯕ! ꯁꯥꯎꯔꯅꯨꯁꯦ ꯏꯇꯥ ꯇꯝꯐꯥ, ꯇꯞꯊꯔꯣ꯫ ꯏꯅꯥꯎꯕ ꯁꯥꯎꯅ ꯈꯨꯟ ꯑꯗꯨꯗꯒꯤ ꯃꯈꯥ ꯄꯥꯡꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯝꯄꯥꯛꯅ ꯆꯠꯂꯛꯇꯕꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯇꯥꯕ ꯂꯝꯕꯤꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯪꯉꯤ ꯃꯥꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ? ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ? ꯍꯪꯉꯨ ꯃꯥꯃꯥꯗ꯫ ꯃꯥꯃꯥ, ꯃꯊꯦꯛ ꯈꯨꯟ ꯇꯥꯕ ꯂꯝꯕꯤꯁꯦ ꯀꯗꯣꯝꯗ ꯆꯠꯀꯗꯕꯅꯣ? ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ ꯅꯆꯥꯗ꯫ ꯑꯍꯜꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯏ ꯏꯕꯨꯡꯉꯣ, ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯁꯨꯝ ꯆꯨꯝꯅ ꯆꯨꯝꯇ꯭ꯔꯤꯡ ꯆꯠꯂꯨ, ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯔꯅꯤ ꯃꯊꯦꯛ ꯈꯨꯟꯗꯨ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥꯃꯥ, ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯥꯒꯤ ꯑꯣꯏꯅ ꯍꯥꯏꯅꯔꯒ ꯂꯩꯔꯝꯕ꯫ ꯏꯇꯥꯎ ꯃꯨꯊꯤ, ꯅꯪ ꯐꯠꯇꯤ ꯑꯣꯈꯥꯛ ꯐꯠꯃꯟꯗꯦꯀꯣ꯫ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ, ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯌꯥꯝꯅ꯫ ꯃꯆꯤꯟꯗ murum ꯁꯣꯟꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯏ ꯏꯅꯥꯎꯕ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯎ ꯄꯔꯦꯡꯁꯨ ꯍꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯏꯅꯥꯎꯕꯅ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯂꯝꯕꯤ ꯑꯁꯤꯗ ꯑꯁꯨꯝ ꯆꯨꯝꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯎ ꯍꯧꯔꯤꯕ ꯑꯁꯤꯁꯨ ꯀꯥꯗꯨꯅ ꯆꯠꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯅꯥꯎꯕ ꯎ ꯄꯔꯦꯡ ꯍꯧꯔꯤꯕ ꯑꯗꯨ ꯑꯃꯨꯛꯀꯨꯝ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯀꯣꯟꯅ ꯊꯪꯗ ꯆꯨꯝꯇ꯭ꯔꯤꯡ ꯆꯨꯝꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯑꯃꯨꯛ ꯀꯥꯈꯠꯄ ꯍꯧꯏ꯫ ꯏꯅꯥꯎꯕꯅ ꯉꯁꯥꯏ ꯃꯈꯩ ꯑꯃꯨꯛꯀꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯎꯁꯤꯡꯗꯨꯗꯤ ꯑꯅꯦꯝꯕ, ꯑꯈꯣꯏꯕ, ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯅ ꯄꯥꯟꯕ ꯎ ꯑꯣꯏꯕꯅ ꯃꯥꯅ ꯀꯥꯕꯒꯨꯝꯕ ꯇꯧꯕꯗ ꯊꯣꯏꯅ ꯋꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯀꯥꯕꯗꯗꯤ ꯅꯨꯡꯁꯥ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯑꯁ, ꯃꯁꯤꯒꯤ ꯎꯁꯤꯗꯤ ꯌꯥꯝꯅ ꯋꯥꯡꯉꯤꯌꯦ, ꯆꯨꯝꯇ꯭ꯔꯤꯡꯁꯨ ꯆꯨꯝꯃꯤ, ꯃꯁꯥ ꯃꯔꯦꯡꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯀꯥꯔꯛꯄ ꯎꯒ ꯃꯥꯟꯅꯗꯦ꯫ ꯍꯣꯔꯦꯟ ꯀꯨꯝꯕ ꯑꯃꯨꯛ ꯉꯝꯗꯗꯅ꯫ ꯉꯥꯡꯗꯨꯅ ꯀꯥꯈꯠꯇꯨꯅ ꯃꯇꯣꯟ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯨꯝꯊꯕ ꯀꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯁꯤꯗꯤ ꯌꯥꯝ ꯋꯥꯡꯗꯨꯅ ꯂꯩꯔꯝꯃꯤꯅ꯫ ꯑꯩꯗꯤ ꯀꯔꯝꯅ ꯀꯨꯝꯒꯅꯤ ꯃꯁꯤꯗꯤ? ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯏꯅꯥꯎꯕ ꯎꯊꯛꯁꯤꯗꯩ ꯀꯨꯝꯕ ꯉꯝꯗꯅ ꯁꯤꯕ ꯇꯥꯔꯕꯣ? ꯏꯃꯥ, ꯅꯪꯅ ꯍꯥꯏꯕꯗꯣ ꯅꯆꯥꯅ ꯏꯟꯖꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯊꯦꯡꯅꯔꯝꯃꯣꯏꯗꯕꯅꯤꯀꯣ꯫ ꯀꯞꯇꯨꯅ ꯂꯩꯔꯤ ꯎꯊꯛ ꯑꯗꯨꯗ ꯏꯅꯥꯎꯕ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯎꯊꯛ ꯑꯗꯨꯗꯒꯤ ꯂꯥꯎꯊꯔꯛꯏ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯇꯥꯅꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ꯫ ꯍꯣ, ꯂꯝꯕꯤꯗ ꯆꯠꯄ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯆꯥꯎꯕꯤ ꯀꯅꯥꯅꯣ ꯑꯃꯠꯇ ꯎꯊꯛꯇ ꯂꯩꯔꯤꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯧꯊꯕꯤꯌꯣ꯫ ꯑꯩ ꯎꯊꯛ ꯑꯁꯤꯗꯒꯤ ꯀꯨꯝꯊꯕ ꯉꯝꯗ꯭ꯔꯦ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯕ ꯃꯤ ꯄꯨꯝꯕ ꯎꯊꯛ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯂꯣꯏꯅ ꯄꯥꯡꯅꯔꯝꯃꯤ꯫ ꯏꯅꯥꯎꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯎꯁꯥ ꯑꯃꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯂꯛꯄꯗꯨꯗ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎꯕꯅ "ꯍꯣ, ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯇꯥꯗ, ꯎꯊꯛꯇ ꯑꯃꯨꯛꯇ ꯌꯦꯡꯈꯠꯄꯤꯔꯛꯑꯣ"꯫ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ? ꯃꯁꯛꯇꯤ ꯎꯗꯦ, ꯈꯣꯟꯖꯦꯜꯗꯤ ꯑꯣꯟꯊꯣꯛꯅ ꯍꯧꯈ꯭ꯔꯦꯗꯀꯣ꯫ "ꯇꯥꯗ, ꯁꯣꯝꯗꯅꯦ, ꯎꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯄꯤꯔꯛꯑꯣ"꯫ ꯎꯅꯕꯨ ꯃꯤꯔꯣꯜ ꯊꯣꯛꯅꯕ꯭ꯔꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯊꯟꯇꯒ ꯂꯥꯛꯄꯅꯦ, ꯀꯤꯕꯅ ꯂꯣꯏꯔꯦꯗ ꯇꯧꯔꯤꯁꯦ꯫ "ꯑꯣ ꯇꯥꯗꯒꯤ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟꯗꯨꯅ ꯀꯣꯠꯂꯒ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯃꯈꯥꯗ ꯊꯥꯡꯊꯕꯤꯔꯝꯃꯣ"꯫ ꯅꯨꯄꯥꯗ ꯎꯊꯛꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯁꯨꯝ ꯍꯧꯅ ꯇꯥꯕꯗꯨꯗ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯎꯔꯛꯏ ꯍꯧꯖꯤꯛꯇꯗ ꯎꯁꯥ ꯑꯃꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ꯫ ꯀꯔꯤꯅ ꯇꯧꯔꯤꯕꯗꯨꯕꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯊꯟꯇ ꯎꯗꯒꯤ ꯆꯣꯡꯊꯔꯒ ꯁꯤꯒꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯨꯝꯃꯧꯅꯦ ꯊꯨꯅ, ꯏꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ꯫ "ꯇꯥꯗ, ꯅꯅꯥꯎ ꯏꯊꯟꯇ ꯁꯤꯖꯒꯦ ꯇꯧꯕ ꯅꯠꯇꯦ, ꯅꯅꯥꯎꯕꯨ ꯇꯥꯗꯒꯤ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟꯗꯨꯅ ꯀꯣꯠꯂꯒ ꯑꯃꯨꯛꯇ ꯂꯧꯊꯕꯤꯌꯣ"꯫ "ꯍꯣꯏꯅꯦ, ꯑꯩꯒꯤ ꯁꯥꯃꯨ ꯑꯁꯤꯅ ꯅꯪꯕꯨ ꯂꯧꯊꯕꯤꯒꯦꯅꯦ, ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯝꯅ ꯃꯔꯝ ꯂꯩꯇꯅ ꯀꯥꯔꯨꯔꯤꯕ ꯎꯊꯛ ꯑꯗꯨꯗ? "ꯇꯥꯗ, ꯋꯥꯔꯤ ꯄꯨꯝꯕ ꯅꯅꯥꯎꯅ ꯀꯨꯝꯂꯛꯂꯕ ꯀꯥꯟꯗ ꯂꯤꯖꯔꯒꯦ꯫ ꯅꯅꯥꯎꯕꯨ ꯇꯥꯗꯒꯤ ꯁꯥꯃꯨꯒꯤ ꯃꯅꯥꯇꯣꯟꯗꯨꯅ ꯀꯣꯠꯇꯨꯅ ꯑꯃꯨꯛꯇ ꯊꯥꯡꯊꯕꯤꯌꯣ ꯂꯩꯃꯥꯏꯗ"꯫ "ꯍꯣꯏ ꯏꯅꯥꯎ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯎꯊꯛꯇ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯏꯅꯥꯎꯕꯕꯨ ꯃꯥꯒꯤ ꯁꯥꯃꯨꯒꯤ ꯃꯅꯥꯇꯣꯟꯗꯨꯅ ꯀꯣꯠꯇꯨꯅ ꯂꯧꯊꯕꯤꯔꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯎꯊꯛꯁꯤꯗ ꯀꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯉꯛꯂꯨꯔꯦꯗꯅ, ꯍꯤꯡꯆꯥꯕꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ"꯫ "ꯇꯥꯗ, ꯁꯨꯝꯗꯧꯕꯅꯤ, ꯑꯍꯜ ꯑꯃꯈꯛꯇ ꯅꯅꯥꯎꯅ ꯃꯊꯦꯛ ꯈꯨꯟ ꯍꯪꯖꯕꯗ ꯆꯨꯝꯇ꯭ꯔꯤꯡ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯅꯅꯥꯎꯅ ꯄꯔꯦꯡ ꯍꯧꯔꯤꯕ ꯎꯁꯤꯡꯁꯦ ꯑꯃꯨꯛꯀꯨꯝ ꯇꯧꯖꯗꯨꯅ ꯂꯥꯛꯄꯗ ꯏꯔꯣꯏ ꯂꯣꯏꯕꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯆꯨꯝꯕ ꯑꯁꯤꯗꯤ
ꯆꯨꯝꯇ꯭ꯔꯤꯡ ꯃꯁꯥ ꯃꯔꯦꯡ ꯑꯃꯠꯇ ꯌꯥꯎꯗꯕꯁꯤꯗ ꯀꯥꯕꯗꯤ ꯉꯝꯂꯒ ꯀꯨꯝꯕ ꯀꯤꯗꯨꯅ ꯂꯩꯖꯕꯅꯤ. ꯏꯍꯦ ꯏꯅꯥꯎ, ꯑꯍꯜ ꯑꯗꯨꯅ ꯃꯊꯦꯛ ꯈꯨꯟ ꯇꯥꯕꯒꯤ ꯂꯝꯕꯤꯗꯣ ꯆꯨꯝꯇ꯭ꯔꯤꯡ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯆꯨꯝꯇ꯭ꯔꯤꯡ ꯆꯠꯂꯣ ꯍꯥꯏꯕꯅꯤ. ꯎ ꯀꯥꯔꯒ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯑꯦ, ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯎ ꯀꯥꯔꯒ ꯆꯨꯝꯇ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯂꯤꯅꯦ ꯇꯥꯗ. ꯏꯅꯥꯎ, ꯑꯗꯨꯛ ꯆꯥꯎꯔꯤꯗꯨꯒ ꯄꯪꯃꯟꯈ꯭ꯔꯦꯗ. ꯐꯠꯇꯕ ꯀꯅꯥ ꯑꯃ ꯊꯦꯡꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯊꯋꯥꯏ ꯃꯥꯡꯅꯤꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ. ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ ꯏꯅꯥꯎ. ꯏꯅꯥꯎꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯇꯞꯅ ꯁꯣꯜꯍꯧꯏ ꯅꯨꯄꯥꯗꯣ. ꯑꯁꯨꯛ ꯄꯪꯕ ꯃꯤꯁꯨ ꯂꯩꯔꯤꯕꯣꯏꯔꯦ ꯂꯝꯗꯝ ꯑꯁꯤꯗ. ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ. ꯅꯨꯄꯥ ꯑꯁꯦ ꯃꯤꯅ ꯁꯥꯟꯅꯕꯤꯕ ꯇꯥꯔꯦꯅꯦ. ꯑꯁꯨꯝ ꯂꯥꯛꯂꯒ ꯃꯊꯦꯛ ꯈꯨꯟ ꯌꯧꯔꯗꯨꯅ ꯏꯅꯥꯎꯕ ꯃꯌꯨꯝ ꯇꯝꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯆꯪꯉꯛꯏ. ꯃꯆꯥꯅ ꯌꯥꯝ ꯊꯥꯖꯗꯅ ꯌꯨꯝꯗ ꯂꯥꯛꯄ ꯑꯗꯨꯗ ꯉꯛꯅ ꯍꯪꯉꯤ. ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯪꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯣ? ꯏꯅꯥꯎꯕ ꯀꯞꯇꯨꯅ ꯃꯃꯥꯗ ꯂꯤꯔꯝꯃꯤ. ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯃꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯍꯩꯃꯥ, ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯏꯕꯨꯡꯉꯣ? ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨꯅꯦ. ꯏꯃꯥꯅ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯏꯆꯥꯒꯤ ꯍꯥꯏꯅꯔꯨꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ? ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯣ ꯑꯩ ꯀꯌꯥꯝ ꯏꯀꯥꯏ ꯈꯪꯕ꯭ꯔꯥ? ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯂꯝꯐꯩ ꯆꯠꯄ ꯌꯥꯎꯈꯤꯅꯨ ꯍꯥꯏꯗꯅ. ꯅꯪꯅ ꯁꯤꯈꯥꯡ ꯍꯦꯛ ꯈꯥꯡꯗꯨꯅ ꯃꯌꯥꯗꯦꯗꯣ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯪꯒꯤ ꯃꯔꯨꯞꯅ ꯅꯪꯕꯨ ꯁꯥꯟꯅꯕꯤꯔꯝꯃꯦꯗꯅ. ꯏꯃꯥ, ꯑꯩ ꯉꯁꯤꯗꯩꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒꯦ. ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕꯁꯦ ꯃꯤꯅ ꯍꯦꯛꯇ ꯂꯥꯛꯆꯈꯤ. ꯍꯣꯏ ꯍꯣꯏ. ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯏꯃꯥ. ꯏꯃꯥꯅ ꯆꯥꯛ ꯄꯜꯂꯛꯄꯗꯩ ꯑꯩ ꯆꯥꯛ ꯈꯪꯂꯥꯝ ꯂꯥꯝꯃꯦ. ꯍꯣꯏ ꯍꯣꯏ. ꯏꯃꯥ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯆꯥꯛꯁꯦ. ꯅꯪꯒꯤ ꯀꯥꯗ ꯆꯪꯂꯒ ꯄꯣꯊꯥꯖꯧꯔꯣ. ꯆꯪꯉꯣ ꯆꯪꯉꯣ. ꯏꯅꯥꯎꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ. ꯀꯔꯤꯅꯣ ꯑꯁꯨꯛ ꯄꯪꯕ ꯑꯩꯒꯤ ꯏꯆꯥꯁꯤꯕꯣ? ꯑꯩ ꯏꯆꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯊꯥꯗꯣꯛꯂꯔꯣꯏꯒꯦ. ꯃꯤꯅ ꯁꯥꯟꯅꯕꯤꯔꯒ ꯃꯥꯅ ꯀꯞꯄꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯃꯥ ꯑꯍꯟꯕꯤꯅ ꯏꯅꯥꯎꯕꯕꯨ ꯋꯥꯅ ꯁꯦꯟꯅꯖꯗꯨꯅ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ. ꯃꯇꯝ ꯈꯔ ꯂꯩꯕꯒ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯏꯅꯥꯎꯕꯒꯤꯗꯃꯛꯇ ꯃꯃꯥꯅ ꯍꯥꯏꯅꯔꯨꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ. ꯑꯍꯟꯕꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯕꯨ ꯅꯣꯛꯅ ꯌꯦꯡꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ.